After delivery, nupisingsina angang unarba matungda hakchangi weight hantanaba karamkandagi physical activity hoba yagadage haragadi normal delivery organa tha ahungi matung cesarean organa tha tarukki matung tawbadubu practicing asi hawdringagi mamangda isa isagi doctor da hana consult tawbiyu masina khwadigi best ni ahanba practice ta khuda lepaga khut aniji mathakta haigalaga lepa aduga amu haithaba sina ahanba practice ni masingsiti isana ngamigai adum tawba yai habdi round tara traunga kun adudagi hena tawge harazu isa isagi apambani tawbadabu khuda naragadi masi tawbiganu sina ahanba practice oire ani subada tiger breathing khuba khu khongdona lepiro khu ji kitang phaktok piu sor honjinba matamda kok mathak yanglen makha hondokpa matamda kok makha yanglen mathak sor honjinba matamda kok mathak yanglen makha hondokpa matamda kok makha yanglen mathak sidu round manga tara traunga kun adum tawba yai sigi practice asina khoigi sorji tenba sorji niyom sumna hondaba asida kanarakani habdi sor honbasi kamaina niyom sumna hongadage haiba natragana asthma naba mida kanagani natragana khoigi delivery gi matungda khwang naba even pregnancy da khwang nakiba layagazu asigi practice sina khwang naba phali sina tiger breathing mathangda shashank asana baby pose khu ani khong ani ji smaina samjinna halaga tapna smaina phamdabiro aduga amu hawgalakpa manglumda luktharaga phamtharani aduga amu hawgalakpa nungaite hargana khu amadi khongji kitang phakdokpiro aduga chapmanana sigi practice adum tawbu yai sigi practice sina kana haliji pambom yanglen hakchangi side ning amadi phaigan jaga sing asi pathanbada mateng pangi tawbadabu sigi practice sida khuji mathakta mu haigatpa amu phamdaba tawbina khuda naragadi masisu tawbiganu sina shashank asana loosening practice makha chathrakpoina longna muk hepthabiro khong ani ji konsilaga khongji smaina phakdokpiro khutsi interlock toraga koki mathakta thambiro setu bandh asana loosening ning amadi khutsi chapmanana mathakta thangalakpa aduga amuk thadaba mathakta haigatpa aduga amuk haitharakpa samaina loosening practice oina round tara traunga kun adagi hena tawgi harsu yai khongi position ji kitang naksangera phaktokera khujangera isa isa ge apambani madu adjust tawbiraga sigi practice tawbiyu aduga masida khutsi haigat haida tawda naba habdi khutsi naba kangu moigina khubaksi hakchangi side thamaga chapmanana sigi practice se ningji mathakta haigatpa amuk thadaba haigatpa amuk thadaba smaina tawrsu yai sigi setu banda asangi kana bana koi hormone imbalance oibada yamna phai loinana khwang naba asthma leba mising su kana hali mathangi sina khubaksi phaiganda thamaga tapna khubaksi khu phawba haigat pirakpa loinana kok amadi upper back ki saruksu haigat piba aduga mu haithaba sina khogi puk noithokpadu pukki masadu tasen hamda mateng pangani tawbudabu masida pukta naba khwang yanglen ngak kokta nuaitaba lerigadi tawbiganu mathangi sina chapmanana kok ngak upper back se haigalaga khut ani sina khuningi side by side ismaina leithoga touch tawnaba hotnabiyu masingjidi isana ngamige adum tawbu yai sigi mathangda to touching khongsi konsilaga khong nama haigat haida sanabiyu khongdonjina lebakta thenga amu haigalakpa matamda phaiganji thabak natraga pukta thengba ngamnaba hotnabiyu khong namagi loiraga atopa khongi ju chapmanana tawbiyu ngamagana alternately smaina to touching ji tawbiyu chapmanai phaiganji thabak pukka yarimakai naknana pukhat peru ngamagana thengba ngamnaba hotnabiyu sina ani suba makhal ahum subadana khong ani ji punna thangalaga amuk thadaba si khongpak si
ꯄꯨꯔꯥ ꯂꯩꯕꯥꯛꯇ ꯊꯦꯡꯉꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯗꯣꯟꯁꯤ ꯈꯛꯇꯪ ꯂꯩꯕꯥꯛꯇ ꯊꯦꯡꯉꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯐꯩꯒꯟꯁꯤ ꯄꯨꯛ ꯑꯃꯗꯤ ꯊꯕꯥꯛꯀ ꯊꯦꯡꯕ ꯉꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯤꯃꯈꯩ ꯅꯛꯅꯅ ꯄꯨꯈꯠꯄꯤꯔꯛꯎ ꯃꯈꯜ ꯑꯍꯨꯝꯃꯛꯁꯤ ꯇꯧꯕ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯐꯩ ꯉꯝꯗ꯭ꯔꯒꯅ ꯏꯁꯥꯅ ꯇꯧꯕ ꯉꯝꯕ ꯈꯛꯇꯪ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯊꯪꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗꯤ ꯀꯇꯤ ꯆꯥꯂꯟ ꯑꯥꯁꯟ ꯁꯤꯁꯨ ꯂꯨꯖꯅꯤꯡ ꯑꯣꯏꯅ ꯇꯧꯒꯅꯤ ꯈꯨꯠ ꯑꯅꯤꯁꯤ ꯃꯊꯛꯇ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯈꯣꯡ ꯑꯅꯤꯁꯤ ꯐꯥꯛꯇꯣꯛꯑꯒ ꯈꯨꯁꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯂꯩꯕꯥꯛꯇ ꯊꯦꯡꯕ ꯉꯝꯅꯕ ꯑꯣꯜꯇꯔꯅꯦꯠꯂꯤ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯁꯤꯅ ꯄꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯐꯩꯒꯟ ꯅꯤꯡ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯣꯏꯅꯅ ꯈ꯭ꯋꯥꯡ ꯅꯥꯕꯁꯨ ꯐꯒꯅꯤ ꯈꯨꯠꯀꯤ ꯄꯣꯖꯤꯁꯟꯁꯤꯗꯤ ꯏꯁꯥꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯨ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯀꯣꯛꯀꯤ ꯃꯊꯛ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯥꯏꯠ ꯑꯣꯏꯕ ꯌꯥꯏ ꯃꯊꯪꯒꯤꯁꯤꯅ ꯅꯤ ꯕꯦꯟꯗꯤꯡ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯈꯨꯁꯤ ꯀꯣꯟꯁꯤꯟꯕ ꯑꯗꯨꯒ 45 ꯗꯤꯒ꯭ꯔꯤꯗ ꯑꯃꯨꯛ ꯇꯤꯡꯊꯣꯛꯄ ꯁꯤꯗꯁꯨ ꯐꯩꯒꯟꯁꯤ ꯌꯥꯔꯤꯃꯈꯩ ꯄꯨꯛ ꯑꯃꯗꯤ ꯊꯕꯥꯛꯀ ꯅꯪꯅꯅ ꯄꯨꯈꯠꯄꯤꯔꯛꯎ ꯉꯝꯃꯒꯅ ꯊꯦꯡꯕꯤꯌꯨ ꯈꯣꯡ ꯅꯥꯝꯃꯒꯤ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯈꯣꯡꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯅꯤ ꯉꯝꯃꯒꯅ ꯈꯣꯡ ꯑꯅꯤꯁꯤ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨ ꯃꯁꯤ ꯈ꯭ꯋꯥꯡꯗ ꯈꯤꯇꯪ ꯅꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡ ꯁꯣꯟꯕ ꯃꯤꯒꯤꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯄꯨꯛꯇ ꯈ꯭ꯋꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯖꯒꯥꯗ ꯌꯥꯝꯅ ꯂꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯃꯈꯜꯗꯨ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈ꯭ꯋꯥꯡꯗ ꯅꯤꯡꯗ ꯈꯤꯇꯪ ꯁꯄꯣꯔꯠ ꯄꯥꯝꯃꯒꯅ ꯈꯨꯕꯥꯛꯁꯤ ꯎꯞꯄꯒ ꯅꯤꯡꯒꯤ ꯃꯈꯥꯗ ꯊꯝꯃꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕ ꯌꯥꯏ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯅ ꯈꯣꯡꯁꯤ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ 45 ꯗꯤꯒ꯭ꯔꯤꯗ ꯇꯤꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤꯅ ꯅꯤ ꯕꯦꯟꯗꯤꯡ ꯁꯥꯖꯦꯟꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯕꯥꯁꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯈꯣꯡ ꯑꯅꯤꯁꯤ ꯐꯥꯛꯇꯣꯛꯀꯅꯤ ꯈꯨꯠꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯒ ꯈꯨꯕꯥꯛꯁꯤ ꯂꯣꯡꯅ ꯊꯝꯃꯒ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔꯁꯤ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯁꯥꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯉꯝꯗꯕ ꯁꯥꯖꯦꯟꯗꯨꯗꯤ ꯇꯧꯕꯤꯒꯅꯨ